Punapu Krumjari Germany gumba highly developed wherever country mafam dugi cost of living asuki matik wangba mafam amada hauzik social housing complex ama leiri madugi rent Vara asi chahi amada supnagi $1 rom tamak lawi hairagadi mem thajabigidra phagi mani ko adu masi phagi nate asengbani hektabada yam nangakpa adugu mafam ama Germany da hauzik function tawduna leiri hariba mafam asi government na chalaiba adugu mafam ama sunatte chahi chamwa haina magi rent asi hengattana lagli supnagi €0.88 khaktamak chahi amada lauduna ngasigi episode asi Germany gi Augsburg hariba mafam asida leiba world gi oldest existing social housing complex Fuggerei gi matangdani hariba mafam asi kanana karigi haudokiba mafam asida mi amana hekta leibe yabajala kari condition sing leiba haibana chingba kaya ngasigi episode asi dei khangminasi wari asi choiduna interesting oigane na khanjai loi faudang mieng taminasi hauzik ahanbada Fuggerei hariba mafam asi kanana kamdona linkhatki haibagi matang du yengse 16th century da Augsburg hariba Germany gi city asida yamna inakera khunba banker ama lerami magi mamingna Jakob Fugger kaurami mahakpu Fugger the rich hainasu khangnarami maksi asukimatik inakera khunba misak amani hauziki matamda hairagana Elon Musk kumba haibetare matamduda Europe pombada magi banking empire lerami financial king oirami adubu 1521 da mahakna yamna thajadaba mongda thabak ama paikhatki madudi the Fuggerei hariba social housing complex asi mahakna magi hometown Augsburg ta linkhatki maduna maram oiraga ngasi mahakna sikraba chahi cha kya suro fawba asida mahakpu ningsingduna magi damakta miyoi kyana nungtigi prayer tawri mafam asi sakhibagi goal pandamdi hard working peoples subanomba kanba adubu awana taraba kudong chadraba maroina laborers artisan and widows mapuroiba laikhidrabi nupising makoibu ahongba mamalda safe oina nuaina leiba yanaba semkiba mafamni Fuggerei habasi wall village amani habadi wall na ikoi question ba achoba traditional multi family communal village amani city manungda leiba khungang haiba tare loina masida punna 140 apartments sing leiri church ama loina masigi oiba tonganba rules sing su leiri numidangi pung 10 tarakpa matamda Fuggerei gi gate sing officially close tawgani tabu resident sing na masigi matungda cha ke hairgadi madugi damakta small token apikpa token ama night guard oina duty toriba miyoi aduda pigidabani masi usually 50 cents kumba oi aduga yamna ngakningai oiribadi masigi attractive rent Vara asini chahi chamwa hela fawbada masigi rent ahongba leitri €0.88 natragana $1 adumak lauri hauziksu chahi amada hauzing mafam asi world gi tongan mafam dagi lakpa tourist singi yamna pamnaba adugumba tourist spot amasu oiri mafam asida changduna yengbagi fees or ticket asina around €8 rom oi haidi hauzing mo mafam asida karamba miyoi singna leiba yai haibado mu yengse mafam asida aikoina leining haiduna miyoi amana hekta leiba yadri magi tongan ba rules kya amarum ama leiri khudamoina leigedoriba miyoi adu catholic oigadabani loinana applicant adu Augsburg ki official residence oigadabani mahak mafam aduda chahi ani dagi tadana leiraklaba miyoi oigadabani masida leigi hairagadi Fugger family gi damakta nongmada prayer ahomlak tawgadabani loinana masi charity nate masi community amani haina khangadabani mafam sigi resident kudimak Fuggerei community gi apikpa thabak singda mateng panggadabani kudamoina mafam asibu luna na tamnaba social service na singba tawda saruk yaba gardening tawba night guard ki duty na singba tawba resident sing makoi gi mayum sing or apartment singbu yam luna nana tanan na thamgadabani amaga mateng pangnaba maga respect tawnaba loinana santi oina peacefully leiminnagadabani haibana chingba rule kaya ama leiri history da tongan ba tamthiraba thodok kaya ama thokre plague pandemic war kaya ama adubu hariba mafam asi maduda survive tawduna lakra mafam ni 1994 second world war gi matamda Fuggerei hariba mafam asi tangkhai ama hena bombing tawduna thugai khrabani adubu amuhana rebuild tarokibani loinana ngasi su entire project pumba sigi funding asi Fugger foundation na tawri Jakob Fugger gi descendant hadimagi macha masu singna mafam asibu ngasi phawba ningthina run tawduna leiri sida sunatana tongan ba naikai kya dagi miyoi kya na mateng panglakpa donation na chingba tarokpa aduna mafam asibu smooth oina run tawba chalaibada su kudong chahan bani hairi Fuggerei asi masigi mayek larabu kudamni profit khakki kandana miyoi bagi tung koina kanagadaba lambida invest tawba taragadi maduna tungi mirol da kayam kanai haibadugi aduna Fugger gumba billionaire kya amasu magi matung induna asumna tarokpa taragadi society asida tung koina kayam kanaba ahong bala kanai haibadu
mayam su khalaga yengbiyo Fuggerei sumdagi housing complex amakak natte masi sahi chawnga helaba para amani humanity sustainability haidi karigumba mabu matam sangna ngak senduna tekta kaidana level amada thamba ngambagi amadi vision asanba mi yengi ngasi mafam asida miyoi chamaga yankhai rom leiri 140 apartment asida loinana sahi khudingi mafam asida leijege haiduna applicant kuntra dagi nipu rom apply tawrai hari loinana hoji ki oina miyoi IT rom waiting list leiri mafam asi thamjebga loinana ngasi episode asi matang asida losinjage episode asi gi matang da mayam gi mod comment ta thambiramu soi kilan ki byaro sumayam na puksel chauna ngak pigani channel asibu like share loinana subscribe tawu ka bigano pura apu ta sakang sigi mai kai dagi amuka na ikai khuna bochari